पाउचे युमफम मरुब पाउ खरा अपडेट तौजरी MSPDCL की इलेक्ट्रिक रिचार्ज काउंटर कोविड-19 लाइस छांदोरप याबगी अकीब लेरे मणिपुर स्टेट पावर डिस्ट्रीब्यूशन कंपनी लिमिटेड MSPDCL की कैसामपट लेरिबा इलेक्ट्रिक रिचार्ज काउंटर असी कोविड-19 की SOP ngakna रिचार्ज ककपि थबक तौदबदगी मफम बसिदा कोविड-19 लाइस छांदोरकद्रा आबगी अकीब पोंगनारे इम्फाल मयूलद लेरिबा इलेक्ट्रिसिटी रिचार्ज काउंटर असिदा रिचार्ज ककप लाक्लिबा मियोसिना मसा मसाना वखल ताना सोशल डिस्टेंसिंग ngakna mi amaga phot tarup lapna na kiuda leiraba matungda research kakbagi thabak chathadre research kakba lakriba miosingna amaga adoki matek naksina duna hakjang ga thengna research kakbagi thabak chathare marmasina social distancing atna covid-19 ki SOP phongna thogai bagi thabak chathaba maramda covid-19 laichat san asi sandorokpum oigadra haibagi jamna chauna akiba leire haire hiramasi ki matangda pause asida praja section kyadagi phangtorakpagi matung inade रिचार्ज गकप लाक्लिबा मियोसिंग मसा मसाना वखल ताना सोशल डिस्टेंसिंग नामी अमगा फोन तरुक लापन क्यूदा लेरगा रिचार्ज गकप की थबक तौबियो लोइनाना MSPDCL की मरी लेनबा ऑफिशियल सिंगसो रिचार्ज गकप लाक्पा मियोसिंग सोशल डिस्टेंसिंग नागना कखननबा थबक पैखननबा होनबियो हाइबसिने अतोप पाउ अमदना भोट लेपकदबा मियोसिंग सोशल वर्कर की माइखुम उबलगा मियामबो खाइबुंग तानबा सिनबिगनो कोविड-19 लाइचत असी थेंगनबा होनबदा सरकार खक तंगाइदुना लैथोपकी महत्ता इसा सेक्शन थौरक की थबक चपचान लौकतुना थौदांग लबियो लाइचत असिना मरम ओइदुना अवाब मायुक नरिङेदा खुदोंग चाबा लौरगा पोचै की मबल तांगना जोनब होनबिगनो लोइनादा भोट लेपलक कदोरिबसिंगना कोविड-19 की माइकुम उबलगा मियामबो खाइबुंग तानबा सिनबिगनो हाना सोशलिस्ट स्टूडेंट्स यूनियन ऑफ मणिपुर SSUM ना हाइरे ngasi mairoi lup asina press ta thorakba cherol asina makha taribade अनिसुब लाइचत असिना इंडिया जामना चाउना चाइथें पिरकपन मणिपुर सु यावरकले लाइचत असि थेंगना बखोनबद सरकारना लौरकलिब खोंथांसिंग मियामना हुपना ngakna चटमिनासे यावसंग मबति चेरावबकी मिंगद सरकार द पिरिबा SOP ngakna मियामना चटखिदबदगी हौजिक मणिपुर दसु लाइचत असिना अरुब फिबम अमदा लेबगुम उरे लाइचत असि हेंगलकपदा मियाम की असोइब यावरी आइबसी वखल तामिनासे चेरोल असिना हाई भोट लेपकदब कैंडिडेट सिंगना सोशल वर्कर की माइखुम उबलगा कोविड लाइचत असी खुदोंग चाबा लौरक मियाम बुनुंगसीबा सादुना लनाई ओइना मतेंग पांगबगी मिंगथा नमथाक तौबिगनो तासेंगना मियाम द मतेंग पांगनिंगबसिंगना लेकाई दुकी मरी लेनाब क्लब मैराबाइबी अमदि विलेज कमिटी की खुदांगदा आइगे मेगी इसा मेसा जोंगलाई मेले नाइतना मतेंग पांगबियो असुक लोरबा लाइचत असीदा अखोबा मियंगदा भोट फंगनबगी खुदोंग चाबा लौननब खोनाबिगनो लेकाई द लेरिबा क्लब अमदि मैराबाइबिनसु भोट के अखोबा मियंगदा खाइबुंग ताननब सिनबा थिंगनब खोनाबियो क्लब अमदि मैरापाइबिसिंगसु सरकारना पांगथोकलिबा कोविड वैक्सीन कापगी प्रोग्राम असे सोइदना सरुक यादुना खुनाई असी कन्ननबा होटनमिनारसे मरगसिदा युम मथक्ता हैंड ग्रेनेड अमा लेरमले ngarang nubiदang वरम पुंग बंगारम ताबा मतमदा इम्फाल ईस्ट डिस्ट्रिक्ट की मरुंग चन्ना बासीखोंग थोंगखोंग दत लैबा निंगोंबम रासितोंबी की नौना साबा युम की मथक्ता हैंड ग्रेनेड अमा लेरमले हाइरे बॉम्ब लेरमबगी पावसी इरिलबुंग पुलिस दा पीरबा मतुंगदा पुलिस की टीम अमा मफम अदुदा लाक्तुना येंचनखे लोइनाना हैंड ग्रेनेड अदु असोय एंगम यावतुना लौथोखे हौजिक फावबगी ओइना हैंड ग्रेनेड अदु कनाना करी मरमगी थमलम लेबनो हाबदु खंगबा ngमद्रे नागालमरोमदना इम्फाल ईस्ट अमसुंग इम्फाल वेस्ट कोविड-19 की कंटेनमेंट जोन कुनमाथोय लाउथोखरे ngarang pung kunmari की मनुंगदा मणिपुर मियोई चामगा सुकना मरी कोविड-19 पॉजिटिव ओइदुना हौजिक मणिपुर कोविड-19 पॉजिटिव ओइबा मियोई चामगा मरफुद्रा सुरे अदुगा लाइचत असिना सिकेबा मियोई चाहम मरफुमाथोय सुरे ngarang phobada covid-19 positive oiba mioi masing khangin engalakpadagi imphal east amasung imphal west ki mafum kunmathoida covid-19 containment zone sing laothokkhre imphal east ki oina containment zone laothokhraba mafam sing adude kongba khetri mai laikai khurai thangjam laikai kabwa laisram selungba laikai amade sangakpam bazar ne aduga imphal west ki oina containment zone laothokhraba mafam sing adude habum marak singthap laikai kaisam thong moirang ningthau lairak Kaisampat Thiam Laikai, Khagempali, Huitrom Laikai, Kagwa Naurem Laikai, Khagempali Panthak, Kongnang Paidekpi, Kwakaitil Akam Laikai. Maidai Langol, Nagamapal, Laimayum Lairak, Nagamapal Singjubum Lairak, New Kaitil Manbi, Pisum Thong Ainam Laikai, Sagulban Bijoy Gobinda, Sagulban Salam Laikai, Sagulban Tera Lokrak Lairak, Singjamai Singamaka Irom Lairak, Singjamai Matak Jongtam Laikai, Uripuk Kabrabam Laikai, Uripuk Gopal Zilerak Amritom Bisna Market opposite Old Assembly Complex Asinasing Bane Adopapau Amadana Manipuri music video Kudingmak film for Manipur da preview Torabam Thagat Kadabane
YouTube channel amadi social media singda thagaliba Manipur music video khudingmak film forum Manipur da preview torba matungda thagat kadabani aina film forum Manipur gi joint secretary o Gautam na press ta thorak pa role amana aire chaliba sahi lising ani kun mathoi ki April kunda film forum Manipur gi executive committee na housing social media amadi YouTube ke channel singda upload tawtuna miyam da yanghaliba Manipur music video asigi patang da kumna khanane nabake mifam mama pangthokuna warep Laothokkhre aire Karigumba kanagumba producer natragana director singha haribu wafam sing asi thawaidana Manipur music video sing asi film forum Manipur na preview tawdana amade ayapa yaudana social media amade YouTube ke channel singna upload toramba natragana miyam da ulamba thoglabade mari lenaba producer amade director gi mathakta film forum Manipur gi chana pathap ki matungina akanba action lokot kane marmaduna producer amade director singna film forum Manipur gi waribasi ngangna satpina na pasu khangalagle Makha tarakpa atop pau amadana India gi wena Mioi Lakh ahumga lising nifuga taruk henna positive oire Mioi lising anika sadrukun ga marin Leikhidre state sida COVID-19 vaccine lemna pikine health minister Laiba kasi gi oina aukiba pung kun mari asida khwaidigi jampu oina Mioi Lakh ahum lising nifuga taruk chatret marfuga taruk COVID-19 positive oire Mioi lising ani sadrukun ga marin laichat asida gi laikana bangamdana Leikhidre aina unit health ministry gi report amana aire Report asing matungina hauki bapung kun mari SDMUI lakani ka lising taraga mapan chanipan kuntra kanipan da discharge Laothokkhre aire housing babada laichat SDMUI lakama lising marfuga mapan changwani fuga mari Leikhidre kodi ama lak kuntra kanipal lising umfuga taret samapan marfudra tarin ari cover to bangamkhre aire laibaga sigoina apunba confirm case kodi ama lak umfuga taru lising tara chamri marfuga mathoi chubaga loinana housing active case Lakh kun ga mga lising yang kaigan itoy sa panifu da laire. Laiba kasi ko na haujik pawda Mioi koti tara ko humdoy Lakh marfu ko humdoy. Lising humpudra mapan sa nipan kontra kan itoy na COVID vaccine Laothokkhre aire. Laiba kasi state kuding magta COVID-19 vaccine lem na adumak pihi gani ana Ministry of Health and Family Welfare na fangdoragle. Health Ministry ki tweet amada India government na COVID-19 vaccine na si dos amada lupas chama yang kaida laiba aina yanare. Maramadana India government vaccine asi state kuni magta lemna pigani aire nagalamarom dana ambulance phangdabadagi ugi Sagaida Nupi ama oxygen cylinder ga Loinana hospital da Pukhre COVID-19 positive oirabi oxygen cylinder gi mateng na sor holabi anaba Nupi ama ambulance phangdabadagi ugi Sagaida pukhalakduna hospital yarokhre nuaidaba thabuk adu Madhya Pradesh ki Ujjain district ki manung janba mafam amata thokibane mapu ugi Sagai saraga pukhalakpagi saktam ba social media da viral oirakpadagi miyamna khangdarakibane aire soron ba nungarakdabadagi aruba phibam amamayuk narakhibi masagi sahi kunthrarom surabi nupi adu imung manung ki miwesingna ugi Sagaida puraklaga matam chana hospital da lekana bangamkhre aire nupi adu Madhya Pradesh ki Sajapur district manung chana leiba Govind village dagine sor phunduna leirabi nupi adu ki phibam ihana lochilakpadagi maki imung manung da ambulance ama kauniraba thorang torbasu matam chana ambulance phangwangam khide Upai leitraba imung manung ki miyoising aduna bhara lupa yang kai piraga ugi Sagai amada oxygen cylinder ga Loinana makbo hospital tamna purakhe housing maki wena di anaba nupi adugi haksangi phibam thoina khudung thiningai oidre aire Ujjain district collector na anaba nupi adu pukhalikibagi matang da viral oirakiba video adu maksu ure aireduna miyamna sigamba khudong chadaba sing mayuk naraklabadi government ki emergency helpline number 1075 ta pau pirakadabane aike Atop pau amadaso oxygen da apanba piba Mioi Thouri yangani High Court oxygen supply da apanba pirabadi aikhona Mioi adu Thouri yangani aina Delhi High Court ngasi aikhre Masiji hospital ameki petition da anaba enjelaba COVID anaba singi oxygen ki awat pamayung nare aiba wafam taragane asigumba anaba sing asi sunabi gumna hengalakli aina court ki londa da aire Delhi legana capital asida oxygen metric ton samri marfu phangdrabade system asi collapse tawrakani ana court da haike oxygen watpadagi Delhi ki hospital amada aukiba pung kunmari da COVID anaba sing sike aikhoi web amani hairi masita sengnamak sunhami ni aina court na ai aduga center da infrastructure hospitals medical staff medicines vaccines aduga oxygen kadai fobo thorang tawduna thamlabagi aina so hangkhre Joypur Golden Hospital Delhi da medical oxygen watpadagi ngarang no bidang anaba kunma sikre aina hospital gi bakok thongba official amana ngasi aire Delhi da COVID kamari ainana Mioi chomni phogani pansike class 10 12 ki exam cancel touba leite class 10 amasung 12 ki exam cancel tawduna promotion pibagi wafam leite COVID-19 ki anisubu wave lakpana maram oiraga Manipur lekak da lokotpa section thorang ki manung channa exam sing adu jaithokpare
cancel touba leite hiram asigi matang social media da exam cancel tawre promotion piragani aibo wafam phongdok narakhiba adu yumpham yaudabane Manipur legang ni hiram asigi matang da mayek sengba wafam phongdok pa yai aina ngase ko sembi examination controller a sukumar na bawse asig akhanana wari sana pada phongdok khre maragasi da Manipur gi mioi chamba kontra positive oire ani Leikhidre Manipur gi oina hoki bapung kun mari asida mioi chamba kontra covid-19 positive oiba Thengnakhre aduga mioi ni laikan nabak ngamtana Leikhidre aire Nouna positive oira labasing asi tharaga apanba confirm case Lising kuntra sani marfuga mathoi sukre aroibada content sing asigi maru aiba pau khara asi pau dam jariba Manipur local YouTube channel amadi Facebook page asidagi yengbiri bupuna makpa thaga jari channel asina tumda kanara bade subscribe tawi revision subscribe tawi ramoloinana like and share tawi so kawi kunu pramak pau amukana thaga jari